Tomthin tournament kayada mai pak tuna laklaba misakni. Mamang chahigi inter college ki chess tournament asu ahibu mai thiba piramlaga mahakna champion oikibane. Handaksu amuk final match da aikhoini mahakbu mai thiba piba haibasi araibadi natte se. Ai hausi kari tawani. Ai kari technique sisinagani. Dang! Jabi! Kari no hurama dong na tumina chaglakli dia. Thongal de ima thengnei. Ima Thajamanbi lehobra hangbabu iman haira iba. Ibema madubu kaidorobano khangde kaubangang basu khumde tumina ungduna lehobani haira ine imana. Aina khalleba Vikas ka saunaba soidana oiramgani dona. Nate nangbu Vikas ka saunabro. Matha sari ngai sida kadaidagi wano mana ngangisina. As nangdi kaidobda matha sari ba. Aina matha sari se nang kari mata khangde. Khangde. Handaki inter college sports meet ki chess tournament ki final da Tomthin ga aiga thengainari game manga sanabada point ani makhai phangduna draw chali haibasi nang kari mata khangde. As adubudi khangi kaidorogya. Madi grandmaster ne. Mamang sahidasu magi makhota nang maithi hore. Handaki sahidasu pobadi soidre. Eraileima nangsu Tomthin gi michang jangira. Sorry. Thajamanbi nati nangbo adu phawba miduga kalmai sana duino ba. Adugini aina ongduna leise. Handaki match sidadi aina winner oidaba yadabane. Mahak miyang usite. Mana haiba wasingdo tawne. Thajamanbi ai nang thiraini ne. Nangdi karigi ai thiraiba. Handaki chess tournament final match to khoini muk thingainare. Aroiba taruk suba game sidadi nahak design taw. Tomthin karino nang nangangli sibo. Nang na harise ai bhab tade. Aigi grandmaster gi title kanba ngamnabagi damak aroiba game sidagi potharo haiba. Tomthin sanaba haibasidi poba thoiba tongana thamkhraga sanaba pamjaba misak amada sanaba to u haiba nangi wafamse karamba sanaroi amana harauna hoi haigadage. Aina hairibasi yanindi haibai wani ne de. Hoi nangi wafamdo aina kaidawning de su yaba ngamlo. Farene aroiba game se aikhoini thengainaba tare ne de. Hoi thengnaba tare same sari. Wasi am takhatkreda. Khara takhatle. Aingonda singnar kanuda handaki mesida sine nang choidra maithini da. Mamang chahigi match loiselakpada aina haikibadune Tomthin. Handaki chahi sigi tournament ki winner aina oigani haikibado. Nang kaurabra. Adudi namang dasu manguranu bema. Maiko nangna winner oininglabadi ohellage ne. Aingonda nungsi umta hairuni. Winner oinabagi damakta aina nangwanda nungsi haidoiba. Ibungo adudi ne namang dasu mangluranu. Farene adudi handaki final match sida aina winner oiba ngamlabadi nangsi aina lawba yabra. Kari haiba Tomthin nang namaidada khupakna thawra. Oi saunu nangse aina lawgani haiba aina lawrani haiba. Tomthin nangna tongliba gari do nangi kuwayu ko. Tomthin dumu ngawar jalo. Aroiba matamdadi gyani phau gyan mangi hainaribane. Handaktine ma soidana nangi khuta mai thiradam. Adubu kamaina tawsige haiba. Leire. Kai? Aikhoi babagi friend Dr. Khagemba ko ba malayeba ko. Masu ses yang ngaujabane. Mana aikhoi da lakpasa computer da satang sanaba gaming artificial intelligence ki wari ngaktane khangaba. Mahak artificial intelligence ke expert ne. Ai phone tawge ko. Hoi taw. As pai dini toise. Amka tawge ko. Hello uncle. Ai Eraileima ne. Loudspeaker da tharu. Ai Eraileima kari lere hai. Uncle dagi satrang sanaba gaming artificial intelligence ki maramda khara khangjaning ba. Kariya chess gaming artificial intelligence ki maramda. Okay adudi tayenda igi office to ina lao ko. Hoi uncle. Ngako pung 12 chap chana yoro. Ai akoi commissioner ko unagadaba program ama su leib ko. Thank you uncle. Okay. Thame uncle. Koi bema la o hairi. Sing drama thoinang nabane yoro hai. Ado nangi uncle dubu pung 12 da leibiramgadrane. As thabak tawbadane matam chap chana tawi bema khangaba radio program ga ne chakmana na ne punctual oi haiduna ne baba na ma se
punctuality haina maming tholine ado sport manung sidane project report loisilase as breakfast na koi da sarage lakpan Aima nangi matha ko sa sidane ai pung kaw kaw breakfast sabaga ado ai chalage ko hoi lehore ko kasida sangase Karino nupigi asaba murti mayam khelisina robot haida oira male mane robot ne kana gi murti no kheliba mayam sina as iri singdu yengudana Saudi Arabia Arab ki citizenship fanglabi malim gi ahanba first humanoid robot with artificial intelligence mamingna Sophia mathangi sina Erika news anchor irai mathangi si yengo sigi robot nupi sigi maming sina Nadine French Hindi English Japanese German Chinese hairiba lol taruk si ngang mga migi mathangi sina Chinese ki robot ora male maming na Jia kaino nupagi murti di amta yaude nupi gi murti ngakta masigi uncle sibu nupi de ngau za lava asna sima Hey, Eraileima, no yore. Uncle. Sopa kasi siap lay bazani ko chope tois. Noina la isibu karino karita na si haibano CS ki maramda. Uncle, mahak se aigi imanabi ne Thajamanbi. Thajamanbi. Handak se higi inter college CS tournament ta final sanari bane. Fine. Course kara oibiyo haijage na. Kaibo course oyo ba. Uncle. To pani da ko. Ngai khone kai dong wai sanagadaba match no ne. Kuidre uncle hangchi sanagadabane Hangsit. aroiba game ne handaki boys open chess tournament sida aina nupa macha marakta sanaba yawbane Fine. final match sida aikoi college ki grandmaster amaga aroiba taruk shuba game sanagadabne uncle Yamna classical oiba CS game ni ne du dia. mane uncle Hojik sidi science mit sem sabagi thabuk se yamna silli aise. Science mit ki numit mangani sathagadaba thoram parengi manung sida tongan ba thoram kaya ga loinana science drama prototype humanoid robot sing gaming amasung artificial intelligence ki maramda aten ba film na singbu utkadori ban Uncle, aikhoi su yengba lakpa yaga hai kari gi yaroi de no nakoi mayam mahiroi gi damak tani ne nakoi mahiroi mayam gi damak ta sinba thoram ni thoram si yaw na koi mayam la uko lagadabani mai pak na pangthok pa yana na ba akoi commissioner gi office ta pung amada ai meeting kauri ado satrangi matang simadi Deep Blue amasung Gary Kasparov anin sanakiba satrang masana khangjin ba yamna kanagan Uncle, Deep Blue amasung Gary Kasparov anina sanakiba satrang masana gi maramda khara khangningi Deep Blue oirakpagi sanglaba khongsat ne ngasi dagi paraga de sahi kuntra gi mamang ne ahan bada project amo oina English singamaga samapan marfu mangada Kenergi Mellon University da Baigyanik khutpu amana sem saba haurakhi bane hairiba baigyanik khutpu du da Mr. Anantaraman Bharat Masamus Yorin Deep Blue si sem sana na ba thaurang paikhat pada IBM na hijarak padagi America masa chess grandmaster Joel Benjamin Yorame Deep Blue se hanadi deep thought haina khangnaramane English singamu samapan marfu mapan da Deep Blue haina maming thon kibane Uncle, Deep Blue Gary Kasparov anina karamba matamdano siya sanakisa hairake munna taw kaungam thodok ama oina English singamu samapan maudraga taruk February tarik tarada Deep Blue na World Champion Gary Kasparov ka ahan bo oina USA gi shahar Philadelphia da se sanaki adubu Gary Kasparov na supercomputer bu mighty ba piki hai Thajamanbi nangdi uirabo uidi uncle wari tariye okay Deep Blue na mighty ba nangkraba matungda IBM gi baigyanik singna Deep Blue se amuk upgrade toraba matung anirak subo ina English singam ga samapan maudraga taret Megi tarik ahum mari taruk taret tara asum sanarak mana aru iba game
Megi tarik tarama thoida Deep Blue na World Champion Gary Kasparov ka chess game taruk sanabada Deep Blue na game ani ngamkiba aduga ahum na draw satuna artificial intelligence machine na World Champion Gary Kasparov maithiba pikiba Artificial intelligence na miyoi bigi tawbang amba shakti bu laksin nuna tambang amkiba yamna kaungam numit amane. Uncle, kayarak suba khongchatta Gary Kasparov na maithiba nangkiba. Deep Blue na akan mamong dalandare masigi nipan suba khongchatta Gary Kasparov ta samu ama pija thoki. Gary Kasparov na samu du saru matung dagi di gyan mangki mainung da songshin baga chap manaki. Gary Kasparov na khongchat taraga mapan chalama matungda mes tu digi resign tauki. Uncle, kumai do yembu yam nungai rangni ko. Yam nungai bazani. Babok lising kaya pangmi amasung television ki camera na khoi na om badong na pong yom bazani. Artificial intelligence machine na world champion Gary Kasparov pu maiti ba pi ki bagi what is nungai tro no koi bo nungai tro. Yam nungai uncle. Ado, ngaiko, matam si thankre. Thajamanbi. Uncle. Come. Nangi, oi at the lady ba, satrangi board mapanda, nangonda gi hauraga opponent lomda, square row sing haivadi, rank sing the iriba, 1, 2, 3, 4, 5, 6, 7, 8. Aduga, nangi namang amasung mayok na ba satrangi board mapanda, nangi oi rom dagi hauraga, Kalam file khudingi A, V, C, D, E, F, G, H iribisingdo yang muneo. Hoi uncle. Satrang sigi page saibadi khongbi khongnao pumna makis chattugi porum chart nama I know the pige ko. Hoi uncle. I pige. So where is the chart? Sidale. Sigi chart sa yang. Thank you uncle. Says Hanaroi Malemgi forward of a grandmaster Gary Kasparov ka IBM na semsa kiva artificial intelligence technology yauraba chess playing computer ga English singa samapan maudra taret ki me thagi tang tarama toida sana kiba adumaki namunan. Uncle, chess playing computer do kanana sadoiba. Deep Blue di Thajamanbi na sadori bani ne. Adudi aina bhabo. Thajamanbi nangna Angobu se pairo. Ko aduga aina amuba pairage. Rook, knight, bishop, queen, king, pawn. He sagol samu sena ningthau khongnau punamak mapam sana tam. Yarni uncle. Hauro. Nangi chess clock to set tawro. Ready. Thajamanbi masigi play technique sing si khanglabadi Tomthin budi nangna laina ngamle. Ngammadro. Hauro aina mess ki commentary pirage. Kari commentary. Nangbo haigadra ne Eraileima. Haini uncle ai se sanadrabasu Thajamanbi na takpi bedagi niyom di khara tum khangge uncle. Fine. Yam pare. Now be serious. Object hauna na bataos. Haur. Hoi uncle. Ngasi pungpham simaktada master ki labta Thajamanbi amasung Dr. Khagemba ani gi marakta sanagadoriba chess match asi English singamaga samapan marphutara tareta artificial intelligence super computer Deep Blue amasung Gary Kasparov ani na sanakiba adumakni. Match asida Thajamanbi na angawba machu aduga Dr. Khagemba na amuba machu paiduna sanagadori. Hauzik mes asi haunabagidamag arbiter lengsinduna leire aina khanbada tilliba babok si lising kun gi mathak to oragani lising kun aigi fikrable lives the tilliba miyam si lising kun gi mathak to oirane hoy uncle yare say now horse serious hauzik se si sanaba hauzare Thajamanbi na khongnau B3 da inkhatli aduga Dr. Khagemba su khongnau D5 ta inkhatli opening game loi khiduna middle game yoksilagle hauzik se si yamna angak mamawong da sanari Thajamanbi na double attack phangduna checkmate ki khudong saba phangduna mai pak bagi tanja ama longnaba kanna hotnari
Masini Artificial Intelligence Super Computer Deep Blue gi taubangamba sakti. Eraileima, Tomthin se gari kanna thauduna aikoi bu tanare haiba. Sibu kamai tawdoino? As tanaraksunu kaino aikoi ni surisidi mana lam heladine tu sorok nakanda leiba khongban sidane namchilla lore kaino. As atokne kigan khaibe manang sima Yausale eminungbo. yoksila kai dorogi. Eraileima! Kaino Tomthin? Nangna paami se karina? Aigi Grandmaster oibagi title si kanma ngamnabagi damak final game tu yongna sanaranu nang lemna potharo haidro maduda nang swai hadri se kaigino ba aigi mayo telepati ne afabo ro haidro hojiti nang hatokpa tare na Tomthin sana babu nang potharo aini winner oge haisibu karamba le bakta sanage sanna bai khande Eraileima tumi layo aisini ko natra diba nangon doina tainar khani ko Ani kai khamdrino base. Kai biang khandi sinu pa ta siga Tomthin sai seunge 이봉호 등하고 그래도래 하 이ቤ마 이봉호 나는 수기함을 사오리시고 거리 동네래 하 Uncle, shumain tawbani handak inter college ki boys open chess tournament tawi nupa amarak tu da mana mathawi relate ne yoksile aduga mana champion oikre aroi ba game do sanadringai aina mangone amna phajana lemna potharo na haibani adura mana shuai adi uncle kayani kai khandi sinu pa cool down 하이 이봉호 와펌 시기 마땅더디 아이수 하나 캉에 한다키 CS 토너먼트 아도 타자만비나 이봉호 톰틴낭부 마이티브 피두나 챔피언 오이기번 나테네 kaino uncle na haibiripsiwa I will tell you AI gi technology yauraba CS playing computer da yamna kan practice tawbadagi tajamanbina champion oibangam kibanine mani anka uncle karino ai haibidi AI haibadi Artificial Intelligence 하이븐 아이 이봉호 좀 말림식 아파오 세스 산으로야 오이게 갈라가디 CS playing computer 기 테크닉 신 강바 맞상 거 나이코네 COVID-19 기 지라바 단자시다 픽크라바 톡톡 마차 아마기다 먹다 아이코이 마실 아마가 목나버기 마땀나 티에네 이봉호 वैज्ञानिक सिंह पॉलिटिशियन सिंह CSO सिंह पुला पुनसिंदुना मियोइब खुनाइगी याइफनबगिदमक्ता साइंस अमसुंग टेक्नोलॉजी दा अकोइ खोंग असे थांजिन बताइ अकोइना खोंग थांजिन गदरिबसे मसिगी टेक्नोलॉजी दुसु आर्टिफिशियल इंटेलिजेंस दा ओइगदबनि इबुंगो ना मसक नाइब सेस सानरोय अम ओइगे निंगलगदि नंग आइबु लाना लौनुको नंग आइगी नाक्ता लाउ Tomthin, uncle se ichamjamba minate gaming and AI gi expert ni. आईडी नाहन मखै ओंथोंग पंगना लेरमेदा एआई की वाफम सिमदि अंकल आईडी ngasi खक्ता तारी थाजा इराइलेमा आई याम लान करे आईडी ngasi खक्ता मेकअप थोइ थाजा नंग आइबु साउन को Ai karisu saude da Tomthin, nangna khangdabadagi tawbani. अंकल आइसु अंकल की नाकते लागतुना चेस सानबगी मरमदा तानबा या हाय करिगी यादनी करिगी यारोइदेनो अंकल ngakoने अतै लारि नकोइबु साउनबा फरब्रो आई सौग्रे का अदुदि आई वाहाइगे हयेंगसे साइंस मीट की प्रोग्राम सिदा महिरोइ सिंगना सानबा साइंस ड्रामा मथंग ले नकोइ अहुम पुला पुंजलगा साइंस की ड्रामा अमा उट्लोदना या अंकल अंकल अतो स्क्रिप्ट लैरे आइगी गाड़ी दा स्क्रिप्ट यावरी आई गाड़ी दगी स्क्रिप्ट लौथोगे को से लौथोरके नोइना सानरदबनि को होय अंकल से नंगी पार्ट से लोर से अंकल आई Tomthin नंगी अचौबो रोल अमा लौबो तारे हा फजन पारगा लाउको होय अंकल हंदकी सही सिदा पांगथोकलिबा साइंस मीट की फोकल थीम सु Gaming and Artificial Intelligence haibasini. Aisho mela mafam da ngakta yorugige. Bye. Have a good day. Bye. Thaja Eraileima muhan saunargumsi ko ayam lan kre. saunargumse akhoi drama tamnurase Yai Tinbiriba mayam punamakpu taramna oksari. Ngasi science mit ki marini subanumit sida
Gaming and Artificial Intelligence haiba focal theme sigi makhada mahiroi singna sanaba atenba drama Humanoid Robot Rumba koba ma thamjari dramas na saruk yariba mahiroi singdi Humanoid Robot Rumba gi saktam da Tomthin Lucy gi saktam langbiribi Thajamanbi Dr. Preeti gi saktam da Eraileima Haujik mayam punamong yeng taminarasi Mahiroi singna sanaba atenba drama Humanoid Robot Rumba Dr. Preeti ay isamak amadi AI gi expert singa punchilaga semjaba Humanoid Robot Rumba gi tauba ngamba magun khara khangminase mayam pumnamakpu khurumjari Robot sing mi samani Robot sari Tomthin na to mane Tomthin male robot male nakhoi na nokpa nakhoi gi phajaraba maithong singse hek ubada khangi nakhoi pumnamak yamna harau nungairi hai aisu nakhoi gumna momon nokpa phangjari nakhoi bu harau nungaina leiba pamdra Rumba aikhoi matam pumnamakta harau nungaina leiba pame nangi ming Lucy aduga nahakina Dr. Preeti Ishor gi thawzan dagi nakhoi gi maithong da tariba mami nokpana nakhoi gi thamoi gi awa nungai pumnamak phongdok adubu awa ba nungai ba hai badudi ai gi hakchang gi nungsi da yawdi ai bu shabada masimadi baiganik singna hapiramdri masini nakhoi bu sembiri ba taibang mapuga ai bu sembiri ba taibang mapuga khenari basi kuirara nungpalani makta awa nungai phawba aigi sarol surol generation nama nongmadi soidana uba phanglaklagan Mr. Rumba generation gap haibasidi matam pumnamakta adum leigani wafam sidana hakna phungdok ninglibadu karino ai bhap tadi adu aina sumna lawe baiganik singna aibu sabire aduga nakhoi mioi babu isorna sembire masisu gap amani adubu Beganik singi hotnaba kanbaga loinana technology kaya hapchinduna nongmadi nakhoi mioi bagum nungpalani makta awa nungai phawba aigi sarol surol soidana uba phangani haujikti aikhoina khannagadaba hiram gaming and artificial intelligence da laksi puari am haibase mioi bana semani nakhoisu puari dugi apik pasaruk amamamni mioi bana chahi cha kaya chang Charol surol matang sandokuna awon ba kaya lapagum ngasidi nakhoi na ure chakhatlaba awon ba kaya sahi kuntragi mamangda hangat na yenglobada Englishing amaga samapal marpudra taretta IBM na saba aigi kragi macha deep blue na chess masanad However world champion Gary Kasparovu mighty ba pidna Anuba puari maseng kibagi wari nakhoi su taram laga tare ngashidi artificial intelligence ki technology yauraba gaming masana kharagi matangda ai haige munna taw English amaga samapal humdrani palgi arcade game AI da sakhangriba jiba singna leng ba chatpa mawong da sanaba game sing semlam aduga English amaga samapal marphuda puthok khiba arcade ki game da Pac-Man Funichainabagi Masana Hapchile. Mr. Rumba masigi mamangda leiramba video game khargi maramda haibiyo Hanadi video game singa se artificial intelligence ki technology si yaurumde matam dugi hanba game di tennis for two ne masigi matungda pong space invaders amasung donkey kong gi masana singda artificial intelligence ki technology haptuna sanaba hek khaurak padagidi game singa sibu sanariba mioiduna computer adumaktada mahaki lamba aduga akan ba mawong da lamba tawduna sanabagi mahawdo phangba ngamli ado Mr. Rumba artificial intelligence ki technology yauba video game sing sanaba amasung tungda video game sing sina pigadoriba kanaba sing asibu karino Sahi sida video game sem sariba industry singda achahu senpham mamlakani haina supanari asigumba industry singa sina leptana honaduna yamna thuna awonba mapurak pangamlagadi video game sanariba sanaroi singna sanabagi hena nungaiba mahawada phangbangamgani
आर्टिफिशियल इंटेलिजेंस की लम सिदा वैज्ञानिक सिंह थीजिन बगी थबक लेप्तन चथरिबसिना वीडियो गेम अमसुंग ई गेम सिंह इंडस्ट्री सिंह अचौव कानब अमा फंगनी हायना आशा तौब याय हंदक भारत टॉय फेयर तौखिबगी पाव अखोइना ताखरे ngasi आर्टिफिशियल इंटेलिजेंस की टेक्निक सिंह अमसुंग वीडियो गेम सेम सानबगी वैज्ञान की ओइबा नौब खोंथांग कया पाइखतपसिना गेम सि सेम सारिबा मियोय वैज्ञानिक सिंह की वाखल लौसिंग हाई सिंह ब हेंगत हल्ली हिनम सिदा ललोलिटिक तौजरिबे नहा कयादसु खुदोंग चाब कया पीरी ngasi human biological evolution dagi technical evolution na khongjen yang ba hengalak li hai ba se aikhoi pumnamuk na khangmin na si rumba human na robot na aikhoi mioi badagi kari ahen ba gunchen bage yam na yang kre ngarang nahan computer yoja Dinesh Patel na lupa lising yang khai sang na sem sadina Mumbai da pokhibi humanoid robot nupi आईगी सुनुपी सालू भारत ngangnariba lol mapan haibadi English Hindi Bhojpuri Marathi Bangla Gujarati Tamil Telugu Malayalam si mama lon dong ngang bangami asida sunattana foreign language kunthagani paul sungang bangami angapani aigi sunupi salu ngang balon se punna lon niputtare karamba miyoy na lol tara kun ngang bangambage oh matong ngak na sat pahay basi 아이기 터 하우직디 아이기 마땀 로이리 뿜너먹부 코름저리 룸바 아로이보 와항하마타 한키게 룸바 ngai khuo rumba 마헤로이 싱아 구돌 담자바 아티엔바 라마시 미행 따비버기 담박 punamakpu 타gat자리 휴머노이드 로봇 룸바기 콩착 랩키로이 여우라키니 마야암기 나악다 Hauzik tabire Science Serial Hayengdi Youraklani Mapal Shuba Tangkak sida saktam langkiba singdi AI expert Dr. Khagemba gi saktam da Moirangthem Nandakumar Ningthoujam Deepak Tomthin gi saktam langbi kiba Wangkem Apana Eraileima gi saktam langkibi Thajamanbi gi saktam dana Keisham Sujata Lila si Dr. R.S. Yadav na Ingraji londa ibadagi Ningthoujam Shyamkeshore na Manipuri londa amuk hana itokpani Thauramasi All India Radio Imphal na Bigyan Prasar Noida amadi Manipur Science and Technology Council Mas Deka Kusam Naraka Puthokpani Thauram Puthokpi Keisham Kabita Puthokpada Tengbangba Konjengbam Rakesh Kumar Singh Hauzik tangkak asiga mari lainaba wahang thamjari madudi IBM gi Vaigyanik Singh na amuk hanna upgrade tawraba matung karamba chahi gi kari thagi tarik kayada Deep Blue na World Champion Gary Kasparopu maiti ba pi ki bage wahang asiga chumba paukum lakribe irai numit phawbagi manungda ekogi email address airimphalscienceserial@gmail.com da thabirau wahang amuktang ningsingjari IBM gi Vaigyanik Singh na amuk hanna upgrade tawraba matung karamba chahi gi kari thagi tarik kayada Deep Blue na World Champion Gary Kasparopu maiti ba pi ki bage